Tabiriba Khwai pumnamakpu ekai khumnaba utchabaga loinana Dinesh Moirang Story Time gi maikaidagi ahanba maktada nolukna khurumjari channel asibu nungsibiduna support tawbiu sanbiduna like share subscribe tawbibaga loinana bell button icon adusu on tawbiram masina channel asigi anabu wari sing thagalakpa matamda adom gi phone da notification laknabagidamak ngasisu mayamgi namakta anobu wari macha manga khak puduna lakchari haujuk taminarase ahanba wari macha nongalabasu singaregi lainam ningsingba nangse onthokna manam nungsi khraba lay amagumbani miyoibabu nangna kaphalli noalli aduna nangse taibang lay konungsida khwaidagi phajaba amasung manam nungsiba layni masagi sahi humputara helaba oja chaubagi haukiba yumbal punsida onthokpa haibaduni macha haiba lan asibu phangdabadagi nungsina laukhibi ibe yaima chandani sujamukhi loina kaina thangda ibeni laibak tinaduna yumbal punsida khongda minarubadagidi ipai pugi wahida tumlamdaida palauba haibadu tarbasu masa mathang punna ningol piba mangani masa phangdabagi nungaijarambadu phangmallakpagisu hek nungairakti maiba maibi doctor tana khibra makha muk ta khidari noma numidang waramgi kaithel umlakpa matamni khutta khaw ama pairaduna kaithel gi mi jillaba maraktuda yensangna pi khara laigadabagi changlakli khangaude tunglomdagi sahum chaurapna tauge matagum inboy thengboy tauramlaga mangna phat haigatki hanna kaksu yenglamde ilam thenglambadуда oja chaubadi mangda chatliba mi singduda khudi hek mathire karino ahal se mi chinbasida khudi thiribsu kok ngaurbara mayamna launare asoiba khongpamdu chumthoktuna ilamba thenglamliba adumatadi masak khanglage haiduna saurap khongthang kankhati tanarakle khanglamale chap leplaga nokphe tauraduna oja chawbudi yenglei oja chawba chap lepi sor sang na hondoklaga thida onthok na mangau thikhreda haujik phawa hek mahandridana nupidu nokladuna chatkhre oja chawba mikuptuda kadaidagi no khangaude chahi kunthra mamangi thodok amabu thamoi layom nungdagi sar chingthorei ibe aima chamna ingau ngau jabi oja chawbana khwaidagi nungsikhibi nupini likol hunbida thamoi uhul phaunaki minai chingbida mabu chinglubadagi punsigi thadok piganu hek mahai jilai haifam tawfam khangdana punsigi thadok laroi hek mahai doklui likol loiraga adum mayum yaurak chahi ani pura laiminarami ima pabungna mamita masu ude haidona chandanibu haina singnaduna yungi mau oinaba thorang lubadagi kapna khamba yadaba makhai chatkhibani noma tolop phanglakpagi senphamdu makhutta haplaga ima pabungda sinnanaba haibada nang sinau haidona ilakpada ima pabungi mangda tusin khibada mana noklaga chenthok khibado inau nauna imangda uri punsigi apam nungsi kaithel khamlaba matam sid matam amagi ibeyai mabu thamoide nungsiba phaurakki nonga lakpada kelambi singaregi lainam oiramle anisuba wari macha khongchat ama Tamenglongda posting lerak lebasi phanadi kuire handaksu parliamentary election gi presiding officer khalaki election amatangbu laklabadi chithadre rehearsal loirba matungda khangi aina chatkadawriba polling station du gari lambidagi khongna numit ini chatpatai unarmed security mi taruka election duty gi damak khongsali hek yawbuga irujaningi khulgi mi singda irujanaba ising piu hairubadadi ising sam amada lupa yankai piu hai lupa humpu pige ising piu hairubadana haujik horel gi wa natte a chingkhagi loknungi iputtagi soklugadabani haire akhoi tamgi mi singdi ising yamna sijinai paisagi oina haujik irujanaba ising kharadang hana piu haiduna lupa yankai
khungi nupi amada pi nupi duna oya masina honabiro haiduna ising liter animuk oigadaba silver kon macha amada pire ising du ubada kamdauna iru jagani khanbada mammi kok thada duna aigi phadidu patra manung duda lupsillaga patra manung dudagi ising marik ama leipak ta tahandana sumjillaga achotpa phadiduna mai hana taithokle madugi matungda isa pumba sitnana taithokle amuk hana phadidu patra duda lupsinduna sumdokle aremba ising duna lamsang lakpagi moklaba khongdu chamthokle itaudu ubada mayamna sargi sidi onthok mawong tana lureda ko aina khummi world record chanba yabani gaslin taidrabasu chamthokpa sengdraba humang marekka iput ki ising siga tinsinaba sidi election lodri phawdi chatnarani mayam do aigi matau tamduna anoba irujaba mawongdu pangthokle wana lakpagi chaklami potha ningli chak loiduna chari phana ningthina sasen ki mafamduda phangba yongchak thongduna chak saba het loibaga aribana anaubu bidai tawrei aikhoina thungliba school du government kini letrin leiti chawgidar letrin kadai da lei hangi oya letrin chatkera hoine se hairaduna utup amaga paya masang amaga piraduna oya lamang da chatpiro letrin lei pane lum tharakpa matang nena thoina hangludre mana piba chaitup tuga paya gadu paiduna yangna lamang da thorei letrin mat ude isadi humang anapi kangle kui dharak labadi phi manghan batare khanduna marum oirap tawba amada phamthare khajiktung wai sanglakpa matamduda khangodi dunglomdagi ningongda gok haiduna khanging ilakpadu khangprek khangi upna tusili kiboi khangboi tung hanna ka yengdi khutha duna mangda cheli khara chelaga tung handuna yenglubadadi aigi amangbadu chaurba yumok amana supply walakpa demand henjilakpagi ngangamdaduna saudun ilakpani haiba bhap tare school gi chawidadu inakta laklaga oya aidi kauduna haihau tare aine piba chaitup tuna oya na khong hamlengai da tungda hek hai piu natrabadi okna thunda wai kani ko wai gani nate wai khrabani ne payasina kaidaugadoriba oya ising tangba mafam oi panina khong hampa loi paka payasina khetok piro hairam laga mahak chatkhre makhak leihoba hangat kibdu themdokki haiduna hek pham tabaga handakti ok ahum marini tungmangda pot lakadabagi changsilak iba chawgidana haibadumak tawre utuptu khupai chetna paiduna leijabi thanghai pumnamak hairi dolok yeiba amatangna tan chana yeiram labadi kaya phajaba khanglam gadawani lam henduna inak changsilakpa singdi aigi chaihaiduda panduna lapna chenthoki uchin nachin loiraduna isingi mahuta pirakliba payaduda yenglaga kapning lei gauriya kan khraba imungdagi lakpa aisi chinglei bag sida election lakpada gauriya khongoi nakre kuina wakhal tawrba kanadre khan payadu matek thektuna kina khetok laga phi sechinduna polling station da changlei wakhal pukning inung nungaiti manam ha iloite loina boy ning mafam sida ising phangdaba mai phangdaba lambi thong phattaba romda pukning thingzinduna government pu waraurai lamdam dugi MLA mantri bu sauningki khungi luching basingbu pen khidi upai leiti thabak tawgadaba makhoinadi maranai phuri khawda khulgi chakhot thorang pumnamak hapchin khrabada aigumba mi macha amanadi kari tawruni ahum suba wari macha basanta hairo kana khangandana thamoida satliba magi nungsi saktamse phanadi mapung marai pharak ondhokpa mayaini nupi leiraba icha leiraba aibu mana nungsi aina mabu nungsiroi ngamde khallaroi yade masa nare haina khangallakpadi leite paudi adum tai
khali kaya kanna ngamdribjano amuk phanglaroidra khut painaba michi khatnaba nokminnaba amuk phanglaroidra masi oiba yaro isori bungo mabu tuna phanbiro isori bungo mabu tuna phanbiro haina magi khuyada jirol tawjaruraba matungda magi mobile number do namlui kanano ka hanglakti oza kumlakpadu tabada isa pomba nungsi ichelna sin thungki haina badu chummi lamdam tamna khraba nungsi naba ani gi marakta kuirabagi tungda tang phangba chithi ama paba phangbada masa unaba muk nungai nangbu naba pharabo phare nang udabase nungai tin he khanglabra ai na laklami ozabu leibra yenglambani urakte nang laklami khangnaba leidi chairamdabra nokladuna aidi kauduna leidi chairamdre yumda laktuna anaba hange khalli adubu ikai riba aibu nungsidaduna ikai sinaba oirini phone da makhol tabada mitta nangbu sangsang uraba aina nangbu nungsidabadi kaidau nungda oiraroi phare mi lai thamlage onthok haibaduni mitchida matabu ui matabu khalli matana thamoise pik thalle ningsing lei thambalnu film gi oza pahari na sakpa Satli satna mi ta ui tumle tumna mang da ui karam kau hai bage ha thambal nungsirabi nongmagi mabu amutang unanabagidamak maram ama natraga ama thiduna manakta adum macchatlabani dukana masa ihai hainingdana leirami tumbi nangbu nasa nungaitrabaro nungaite nungaitraga inakta laktuna nungaina potharu laudana adu oirabadi sapsaba matam ama piu laklage nangna inakta lakpabu matam amuk pi khidro pigadabani sapsaba matam do hairamo awoi bara phagira peri peri taksilakpa matawdura khumpham khangraduna yare haujuma hek lao adu oirabadi aigi khudangsi amukta payu laklage magi thauna mataduda mai nganglap tawi nungtigi makhut ikhut painabada karisu khalludi numitudi ai tasengna ninganaki haifam khangraduna paidrabasu kok lao hairamlaga khong thanglai haihowi ngamsu ngamloidabada onthok na tena sangdo idako he nungsi thori onthok na uina madin chatkhredako unadaba numit nabu he na uningi aigi lanjarabi swadhamini busu kaidonungda aina maram oiduna mabu wahanindi adum oiduna su magi nungsi mirel asidi thamoi nungdagi mutpadi ngamdre ngamlaro una khidaba numit kharenigi matungda mabungi machanupa mayanupadu makhut paiduna laklaga imangda leplei haina ruba tawdana khut tingthoktuna paine haidoklu ibungo nene ton sa ai lahorani ibungo ozana ai lahorage hairi base yarabaro yade ai school da nene tona thilini ne angang na yadrabnina ngasidi chatlage angang yaudaba numit amada yaba taidana ahoy una khidaba phana kuiri ningol chakoba mayagi numaijing ayuktu ibidau thangjing khoiramgadabagi karda la kardig mangak lithoktuna nungsi momon nabi minok tuga loinana nongthanggo mi michiduna thamoi thumna thajilai isa pomba pungpang pangthana mabu nungsi na yenghawi halakpadasu madu mangai aibu pumsum sumlami mayum yauramlagani haiba tanjaduda telephone paikhattuna magi number du namlu oza kari haidoino michigi tena thamoida thumna tharami paijaniba tanaurubi khusadi piramdre ifamda kadai dono na khutto pirau mikup amatang o sidi telephone kamaina piraktoino adoisu se pairo punsi oina paibiro onthok pani nungsibase ngaude haibadi yaroi haukraba ai punsi basanta duda yaurak khidraba nungsi nungoldo kalida miyai chalaba matam sida thamoida phaurakliba basanta hairo nangi nungsi leinamse nungsi khredako
Marisuba wari macha ichanupada iba waro punsigi numidang waramsda isa imaugi seba nungsiba isugi saktamsing tattana ikhaulang i kari gumba numittana mau oikhrabi ichanupi aniduna sinna aikhoibu mateng pangbiri makhoisu mane maku macha mawa leirabanina ichani haiduna su aikhoigi inakta adum lahenbasu yadi hiram khudimakta hanbadagi ahal oiraba mamaga aikhoini haukraba nungsiba nungaiba thaudoksingdo tattana ningsinglai ningsingbasina awabasu helai ichik talaklaga nungsibana hena mati phonglai punsigi ahanba phangjaba ichanupa poraduna numidangi thabalda hangchit langkhiba wangang ba hairakpagi wahang tana yomlaba nungsiba isadugi wahising mangani panba thajagi saktamdu uraga baba thasi kanana segairino nungthilda tha udribase tumlibara wangsingi pakhum piduna kayada nungsina isabu yolakhiba doctor oiraklaba matam sidana inaktagi lapna silongi doctor nupi ama lauduna khasi on khrabada magi manakta amukta phawa satkhidravani haujikti ipa icha jat tonganare ai maitei jatibu thadoktuna chatlo ima lebak manipur sida sigani wasakhrabana isa adugi nakta khungul tarudravani suti da karida inakta di lai nong phadok nungsiba isusing loinaduna maitei gi ina khasi gi iga tinaraga polakpa isusing dusu maiteilon amatta ngangtre ingrajida mabok khoiningbu makhoida chatchi hai ichaga imauganasu kaya haijai adubu aigi khongpham ongkhiti hausi mangi lambi uraktraba matamsida warol kharadi isagi maphamda iri nungsiraba namana pagi amat yauzaba thamoigi mani sagaigi thaumai oiramba nungsiba kauba daramana jat on khraba nangonda haujik ipana karisu warauba leitre namaga aigagi punsi loiramdai sida wafam khradang khangalamge masi nangi soipadraba na thaudang oiduna namana pagi laman ko pu oyu nasan anisi ekhoigidamak wajarak libini lau pari ani di makoi ani da pirabani lautak mapangi yumdudi loin silongi lup amada kathok lamlabani namaga aigi haksang polangdi rims da kathok lamlabani ipana saramba yumjausi nangini nang na manipur lakpada hotel karida lekkan yumsigi manungda nomata oirbasu layu sahigi ningol chakauba khwidingda yumsida nangna na chal singbu chakaubiduna I mari sing ningsing layumdagi putat kanuko namaga aigegi sorati macha singna mirai biraba oles homda lairiba halsing asibu mabuk thanna chara amatang izabiu ko madugi senpamsu ipagi bank account da marang kai na thamlam laban nahaki apokpa mga suba wari macha draw tareko tada ayuk nga nahugatuna waking ngahak chaturaga irujaduna yumgi laining thau laimarel khoirumlaga dukan hangnaba yumdagi thorai dukan yaubaga lamtu sit sengduna dup tharga lalaimabu khoirumjai ibudau thangjingi kaithel mapanda tinba mising ngaktang oirabasu aigi dukanda pot lehen biu haina lona ibudau khoirumjai ahoinu areinu akhomnu amasung kaithel leirembi busu pungning sangna pochit chaisit phan biu haina thauni sei thindi layamgi thauja lai wang chaurbi kuchu changkholabi machum ta na kerbi maunaha ama dukan mamangda hekta leple phajababu yengning basidi aitagi khak oiramloi pumnamak kisu oiramgani aina mabu huranduna munna yengi khangduna nophet narakpadudi thamoise chinglawi hanglai
ꯇꯥꯗꯁꯦ ꯀꯔꯤ ꯂꯩꯒꯗꯕꯅꯣ ꯀꯥ ꯍꯪꯕꯤꯗ꯭ꯔꯦꯀꯣ ꯏꯕꯦꯝꯃꯅ ꯍꯪꯕꯤꯔꯛꯄ ꯉꯥꯏꯖꯔꯤꯕꯅꯤ ꯃꯥꯡ ꯇꯨꯡꯒꯤ ꯅꯠꯇꯦ ꯑꯩ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯨꯔꯦ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯇꯔꯪ ꯆꯠꯄꯤꯔꯤꯕꯗꯨꯕꯨ ꯏꯁꯩ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯅꯤꯗ ꯀꯔꯤ ꯏꯁꯩ ꯑꯣꯏꯔꯕꯅꯣ ꯐꯖꯕꯕꯨ ꯎꯔꯒ ꯅꯨꯡꯁꯤꯕꯕꯨ ꯀꯥꯎꯔꯕ ꯂꯩꯅꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯅꯧꯗ ꯅꯧꯔ ꯄꯨꯟꯁꯤ ꯑꯃ ꯋꯥꯈꯜꯅ ꯋꯥꯈꯜꯗꯒꯤ ꯁꯥꯒꯠꯈꯤ ꯎꯃꯪꯂꯥꯟ ꯑꯃ ꯍꯥꯏꯕꯗꯨꯅꯤꯗ ꯍꯩꯃꯥ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯪꯂꯥꯟ ꯑꯃ ꯃꯪꯕ ꯉꯝꯕ ꯇꯥꯃꯣꯁꯦ ꯖꯥꯠ ꯖꯥꯠ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏꯔꯣꯏꯗ ꯄꯨꯝꯅꯃꯛ ꯍꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯍꯜ ꯊꯪꯗ ꯅꯤꯡꯉꯝꯗ꯭ꯔꯤꯕꯗꯨꯕꯨ ꯆꯍꯤꯁꯤ ꯃꯅꯤꯡ ꯍꯟꯕ ꯌꯥꯗꯕꯒꯤ ꯅꯤꯡꯉꯝꯗꯕꯅꯤꯗ ꯍꯥꯏꯔꯤꯁꯤꯕꯨ ꯅꯍꯥ ꯑꯣꯏꯕꯤꯔꯛꯈꯤꯗ꯭ꯔꯕꯣ 이베마 갈락포 natte다 aduk oininglakpagi wanida haima mata amanine tadasidi hairamlaga nongthangi michi ama kapsillakpadu ichinthi haini mihulse phrang phrang chong lawai sam chap yungki onthokna mafam chana pan khramale khanta houdana aisu ibema hairaga machin tungkraba michi gi ten ama kapsinki aidi basant hairol mahi palakpa gumki madi karam tauramgadra magi wadi khangdi taubadadi nophetnaraduna tada energy drink amata leijage khulam khang natrabadi presentation oijaningbani yani khulam khamni lawbiyu se lawbiro ibema energy drink pi senbu achoibe yaudrene हादुना पुक्लोमदा मखुतना हुमजिन खिदुना फिनुंगी हक्सांग मपागी खाउदगी चामा चप्पी अमा सटुकलगा पी अई ngahak ngakna yenglaga ibe magidu atop sengaw yaubidra khulang kham sida lalaimada katkadaba sibu heratada selsu selaimani lakthokpamgi khanbirunu laina laida katpani aina sel lakthokpada aduk thawai tana yengbikhriba tadanabu खुलांग खामदा सेल मिराई बिबा हौनदी ngasi पुसितुम फरदौनी नोक्सिलई माबु मुन्ना येंगलुरगा लुपा 30 लहुरगा 70 हनगदबनी ऐसु सेल अचोइबसे फरक तादौरीदा ngarang सेल अचोइब खरा खोंग्राउगी ममांग थंगबा फिनुंगी खाउदा याउखिबदु खुद हुमजिनदुना सेल लौथोई मासु नोफेत तौदुना येंगली आई मंगोंदा सेल हल्ली वा हाइरी तादा ऐसु फिनुंगदगी सेल लौथोक्तुना पोट लैरी तादसु फिनुंगदगी सेल लौथोक्तुना सेल हल्ले ड्रो तारे को नोक्सिल्ले होय इबेमा ड्रो तारे मा नोकलगा चटखी ऐसु नोक्तुना लेहवी पुंसिसदा मिकुप खरसिदा जात जातनिको ख्वाई पुमनाmakpu amukka hanna Dinesh Moirang Story Time gi maikaidagi wari asibu hawbadigi loiba phawba tabibagidamak ekai khumnaba utchai anoba wari sing amuk puduna lakchage ngasi gi oinadi mayamdagi kainanabagi athang nijari pinabirasi